Image bog the ming tabri besang bo yunam Anuradha Devi na kongno na krumjari housing maroi ba balda kangluki oibe irang laitana ba Manipur Land Revenue and Reformation in 1960 as implement togadabani haina Federation of Civil Society Organization ge President Manihana Pondokrai News Secretariat Sarkar ke Kamarchari Sena Davi Tarete Impam Udina Wakam Yifam Sathakre Narendra Modi Amasonga Adani Lapude ke Lebaka Segimian Kam Thengna Ware Haina MPCC ke Wanganglong Bhupendra na Pondokre Loinana Ahom Lok Sabha 9th Air Site SFU Cup 2023 ke winner Mukanta FC Sorana Oikre House Pau Sanona Bizari Hauki Basahi Kagi Mamangda Manipur da Suklai Leramdaba Jati Karana Manipur da Ainda Kaiba Mongda Kunda Salaga Makoina Kundari Balam Senka Adupu Makoige Homeland to Ainatan Salapa Ase Lamdamasida Land Lak Nabage Barton Dawani Madamasina Asegumba Manipur historic and background Togainaba Honarapa Senk Lengang Atuma Matamda Taktokadabane Haina Federation of Civil Society Organization the Foxke President Thoidingsam Manihana Ngase Wangkaida Leba Foxke Office da Pangtopa Pogi Mipama Amada Pondokre Mana Makataraduna Hai Hoki Basai Lisang Machamapan Humpunipan Aswaida Atopa Mapan Lamdaki State Asida Sangsilaptuna Kunda Salaga Makoina Ladiba Lampa Adu Makoigi Oinaba Honabada Menga Ontorapa Ase Lamdamasida Langi Baton Dawani Masina upon bagi saktampa amakaloinana lairamba landam ase karangna bagi machak amani nauna khunda salaga hana lairamba jati amati miyoi sing changlakpada akitu sungba amati
kihanda khangalakpage thabak satharaktuna manipurgi historic kend background thugainaba honariba asi kudakta leppadabani lamdam asida lampa amade community ge oiba irang asi leitanaba Manipur Land Revenue and Reformation Act 1960 asi implement tawwadabani status sida ka hena kangluk ki iranga tholktuna apunbage saktam tugarik tringaida lengangna akanba miang sangbiu karigumba sangbidaba tarakati hariba ek ase review tawnaba khongjang sangsilakani loinana apunbage saktam pa sagatuna punna hingminabage wakhanda khanba ngamloidaba mapant lamdagi sanglappa purup singh maramdamda hanko NNC and IMG luchingmana power state asige indigenous people asi tamda tariba maitei aduga hauzik naga haina onkeba puruv asigage haina phongdokiba leikrabani punamaka asi khanglaga lamdam asida mitop khandopa ngamdabagi damak NRC su janahalu haiki leikiba business amamba Manipur ki oile dengasi land ki invite hoina ko ba singlaba Land Reformation and the Land Revenue Act 1960 se Manipur di implement tarukanda adu gumba Manipur da leiba singase lamji kana season nalakanda aigi magi haibdo leikana gumba Manipur government abu matam de chanbiyo na tarukadi akoisu hariba act asigi masi Manipur de remove tawna pa Manipur de review tawna pa kita matta Federation of Civil Society na lusinga kanda ikoi tongal na Manipur de leiba Manipur ko nungsiba Manipur ki people single loina na koi akan na pungong changjala ni habi gumba Manipur ka lagi mapam da tongal pa lambu mi horiba na usiga mapam da ni Tata Trakama Electric High Tension ST where the Thenglubadake Mai Chalutuna driver Amalai Kidre Eduga Mui Amana Soklai Hairi. Tadokadu Impal Model Lambi Paktok Sautopage Tabaka Suriba NHI DCL Ge Makada Loksau Village Amadi Sibong Kudeng Tabi Village Maraki Lambi Subagi Tabak Chatariba SKV Company Ge Garini Hairi. Thagdok topamba adumakta data truck driver ne haiba ama lekidre eduga amana soklei hairi laibaktiba thagdok adu ngase pung 13 ka minute 13 aduai da thokibane laikhidraba amadi asokpa miyoi ani adu kudakta Imphal tamna pukre hairi laikhidraba driver adugi mameng Muhammad Safi jai 13 toy yaripok sangam dabidagini aduga asokpa aduna tinku jai 13 jarkhandagini hairi gari mai chakpage pau hek phangbaga Moria Fire Service ke tempa amana sangsinduna maikan bagi thabak jathaki loinana Moria Police amadi Electricity Department ke miyosing su maphamada sangsinduna yangsinki National Tobacco Control Program for NTCP ke miyang Makadar Chanin District Level Coordination Committee DLCC District Level Joint Enforcement Squad Team DLJEST amadi Subdivisional Joint Enforcement Squad Team ke reconstitution tawbakalonana orientation program ba ama pautokre Sandingi Mini Secretariat Labor DCK Conference Hall da pangthokpa tharambadada Chaningi Assistant Deputy Commissioner Muhammad Firoz Khan NTCB ki State Consultant SM Mulkum Sanga Youth Tobacco Free and Education and Organization ke President Prince Thoksom amadi NTCP Chandingi DNO Dr. Mekham Yauna Maruaiba Mioyana Sadugyaki Loidana Sadugya Kibasingna National Tobacco Control Ekpo District Asida Bapongka Pana Janahanba Yauna Tobacco Product Singna Kunai Asida Piriba Chetinkiagi Matanda Wanganki Tongan ba Dabi Tereta Yumpam Oidina India Sinbatungna Jataba Parliament Dharnage Sadukama Oina Manipur Dasu Manipur Government Service Federation Sanduna New Secretariat Sarkage Karmachari Sana Wakat Khongzang Sinkrai Wakat Khongzang Aduda Saduk Yaraduna Manipur Government Service Federation Gizan Secretary Purujit Ladik Yangbamna High Housing Chanariba Anova New Pension Scheme Asi Hanagi Aribe Scheme Aduda Chanahanbio Hangduna Ladiba Pamkia Sinka Asi Athubada mention view Lunana Employee Singi Namsanduna Tamliba DNA Jingba Sing PTP Pongdoki Masigi Wakatami Pampa Adugi Tungda Manipur Chief Minister da Charter of Demantaredia Memorandum Amasopishin K Memorandum Aduda Yauriba Demasanga Dudi Demand number 1 annul the MPS restore the OPS Demand number 2 regularize all the contract outsource delivers employee Demand number 3 constitute the 8 Central Pay Commission Demand number 4 fill up all vacancy in the central state governments
PSU's demand number 5, release all DADR including confiscated areas. Demand number 7, ensure democratic trade union rights. Amadi demand number 6, remove all riders and restrictions on compassionate Singh Hairi. Tarago David or the Pava Punokupa, Hibanian undemocratic Webagi, situation Amada Satana Lako pushing Maduloina, Cartel or Maduloina, not hidden at Tamaga, Masiki, Apuigi, Davi sing, Apu, what it was, what river, who river, P river, the Wishing Chamber, Madu Mechanism, one of the Rumatamda, we need our threat unionism. Haukiba chahi lisangani ahumge December ge tangkuni thoida Bharat Sarkarna thokiba order amagi matungina lisangani mari ge January thagi changlakpa government employees in the all pension system OPS kakthalaga anawa national pension scheme NPS chanakiba aduna employees singna khalamba adu oiraktabadagi Hana Chanaramba OPS adu Chanahalu Haina India ke Parliament Chatariba Dharna Asida Saguladunangase all Manipur Elementary School Teacher Association ge Thomishingna Porompat John to the Laiba MSTA ge office da Wakami Pampangkre Wakami Pampa aduga mari lenana all Manipur Government Higher Secondary Lecture Welfare Association ge was President Laima Pokpamp Sanachina High Anova National Pension System asana employee shinda yamna achauba manglant ama sagalubani aduba pension phangkiba natraga laikhidraba employee shingna nova pension system asida thengnariba khudong sadaba senka ase na marampo oiraga hana chanaramba all pension system adu amukhanna chanahanbiu Dasinamaki all pension system pa ase India ge atopa state kyadadi chanaba yaukrabani loinana contract outsource natraga daily wage da thabak tawriba employees singsu regularize to view hariba demand singka asida natana Nipan Suba Central P Commission Sanahanbiu State Central Amadi PSU Singda Hangduna Ladyba Posting Manchalo Confiscated areas Yauna DADR Pitopio Compassionate employees in the Tamliba Atimbasenka Lotopio Amadi Democratic Trade Union Right Chanahalu Haiba demanding protest Asina Lengalta Tali. Hanagi National Pension Scheme City, Equi Pamjati, National Pension Scheme Kudongsa Mayamse, Sigi Kanzaraga. Hanagi Mosa all pension scheme Sanahan view, Aduato pay states in the Sanahan Graga, Equi Manipur Sukari, all pension scheme Sanahan Niba, Yaridake, Masigi Matanga, Equi employee Mayam Gidamuta Kanbiraga government, all pension scheme Sanahan view, I said. Manipuri Educational Institution Singda Matam Koina Namsantuna Tamlamba Menstrual Hygiene issue asi address to Wagi Sarukamba Oina Dem College of Arts na sanitary pad banding merchant ama Kinduna Powari Samkre Ngasi Dem College of Arts ki Girls Command Room da sanitary pad banding merchant ama kin kibagaloina na haunabi matung ina Dem College of Arts ki principal as Silarabani Amadi Girls Command Room Secretary Naurem Brenina Maikomba Hangdutuna Mahirishinga Sinakre. Hiramasaki Matanga Naurem Brenina Pondo Kibada Hariba sanitary pad banding merchant Asi Mahangna College Asida Hek Sanglava Matunda Nupisingi Yamna Tangai Padaba Ama Wedaba Menstruant Parrot Lapa Matamda Sezinakadaba Pet Ase Campus Manunda Pangdabana Nupi Mahiroi Kiada Kudong Sadaba Mayona Batinga Hale Mana College Asagi Student Unit Election Ase Tengaduna Mahiroi Shingi Maruina Nupisingi Issue Sinka Ase Address Toba Pambana Maram Oraga Election Tenake Haike Election Tengnaba Matamda Bijanta Ani Miam da Putopuna Tamki Bizanda Ani Eduke Manunda Menstruant Hygiene issue Ase Address Toba Haiba Asisu Amani Haide Mani election Mamangda Miam da Tamkiba Wapam Ase Tabago Aina Ontopa Ngambada Yamna Nungaiba Pawi Haina Supondoke Loinana Mahangna Tamsariba Pandam Senka Ase Tabakta Ontongnaba Honabada Achawa Matenk
तौबीरिबी इंग्लिश डिपार्टमेंट के असिस्टेंट प्रोफेसर एल धनमंजुरी अमदे कॉलेज असगे प्रिंसिपल ओइरिबी सीएच सिलारमनिबो हाइनिंग लेतना थगपा फोंदोक्सरी हाइने सुफोंदोके मागे अनिसुबा विजन तो ओइरिबा महिरोइ नुपी सिंगबु विक्टिमाइजेशन अमदे डिस्क्रिमिनेशन तौबगे ngakthoknaba women's grievance cell ama thamba hairiba asisu thabakta athubada onthongnaba honaragani hairi mahiroi nupi kyana sanitary pad banning maitin ama campus manungda thamlakpa asida harawa amadi thagapasu phongdonaragli National Portal Security Eki Makada Mamang Sahi December Thadagi beneficiary Singda Pipam Tokpa Chenge Chaktung Pitoktana Ladiba Asika Dide Chakrabage Congress na Lengakpa Rajasthan da Sumdagi Lupa Chamangada Chaktung Gas Panganba Ngamlaga BJP Lengak Leba Manipur da Karigi Lupa Chamangada Panganba Ngamdribano Haina Congress Party na Hanglakli Hiremasaga Mari Lenana Ngasinung Tenta Congress Babanda Pawisanga Unabada MPCC ke Wangang Loy Ningombam Bupendra na Haikibada Prime Minister Narendra Modi Amasunga Adani Lakwadagi Lebaka Asigi Miang Kamteng na Wari Manipur da Su Awaba Chaiteng Ase Tengaribani National Portal Security Act ke Makada India Lengangna Pipam Thokpa Chengi Saktung State Lengangna Lokrabasu Mari Lenaba Beneficiary Singda Panganba Ngamdaba Ase Lebak Thibani Beneficiary Singda Cheng Pangandrabasu Kaitenda Marangkaina Pangli Lalon Basingna Cheng Beka Mada Lupali Singka Amaga Chatret Yang Kaida Yonduna Towning Bata Taudi Lalon Basingna Kaitenda Pona Yoliba Cheng Asina Kadaidagino Asigumba Pibamba Asida Lairaba Miam da Karamna Hingmangamgani Thazade Loinana State Ki Oina Pirakiba Chengi Chakthungna Kadaida Sakrabage Haina Hanki Amaramda Ministry of Consumer Affairs Food and Public Distribution na Mamang Sahi December ge tang kunipanda napsa ge chenge sakthong makhatana beneficiary singda lemna pigane haina cheron thopa lekhrabani haiba cherona aduna chatliba chahi asigi January thadagi December ge tang 13 phawba cheng pigane haina state ki Mari Lainapa Food and Civil Society Department ke Principal Secretary da khanganbasu laikre adubu Karamna ngasi phawba cheng phangandabano haike ising phangdabagi matangda mahana makataraduna Congress lengak matamda Thawal Dam dage jingkhai chingka phawba patingduna ising pinaba thawrang tawram labani adubu ngasi phawba BJP lengang na sahi taruk suraklaba phawba miamda ising piba ngamdre Masimal Paliba Lengak Asina plan tawdabagine haina maran sekhi Loinana Karigumba Congress Lengak Leram Labadi Miamda Ising Ningtina Pangan Batanatana Jenga Masung Chakthong Kias Ahumba Mamanda Pangan Bangamlangadi Haina Bupendra na Pundoke Aduna ni ngasi Manipur ni prajai koise ngasi Modi Leibak Asina Manipur Asina BJP Sarkar lakdagi Napsagi Cheng Pangam Pedusu Haji Pangilak Hangringai sila suamna na cheng mayang homa private market na cheng kesi lupa kunsam ada yuri cheng de kamada yang kesi yang kaya usida lupa ni cheng ani yor kada ore cheng su pachama ya itu na lagi beri iko ke bhar beri sini cheng amat pre kya su ni cheng ani yor kada ore adu ore kadi lai na ba prasai kuisi kadu na kamdo ke himu hai na cheng su pangalak traba isim su pangalak traba Imphal District Manung Channa Chingaren Test Budagi Ngasi Pawada Mapam Kangana Ladyba Hijamp Inaucha Tahi Yankaimari Apopa Lakedraba Hijambe Yanmabo Pangnapa Honabada Lengaka Amadi Mari Lenabasina Honabio Karigumba Talibata Sige Tangkunda Pawgi Manungda Inausagi Langlan Langzem Putapangam Drabadi Makal Makagage Kongzang Sing Manipuda Ladyba CHO Sing Club Organization Sing Amasung Mianga Loinana Chansalagane Haina Chingaren Test for Maida Paibige Secretary Ais Thasanana Pongdoragle Singaren Tespur Sawombong Paknung Sagom Sang Mana Inkol Amasung YLK Club Chingaren Tespur na Punasindunangasi Tespur Grant Manakta Labor Waiting Set Chatakiba Wakan Mipam Amada Thasanana Inausa Hariba Mio SC Tay SK Hokiba Mamang Thagi Tang Kuntareke Ayuki Pong Tararam Tabada Mana Inkolda Leiba Mahake Pamdagi Tokibadagi Ngasi Pauba Langlan Lanjing Kangdana Ledagli Maramasina Lengaka Amadi Mari Lenaba Loishange Maike Dagi Chapchaba Miyang Changduna Mio Asi Pangnaba Honabada Mating Pangbio Haike
Bisnupur manakta leiba hauta khulge area da ngasinung tin lamai chalakpadagi amugogi miang makada leiba anti drugs campaign ge thomi singna Bisnupur fire service personnel singa loinana kanmangamkre lanmai adu ngasinung tin pung maridom tarapa matamda chapa horakibani mai chakpage pau hek pangbaga anti drugs campaign ge thomi singa mati Bisnupur fire service personnel singa matam chana changsinduna mai adu kanmangamkibani loinana lanmai chakpamba adugi manakta masangyam laba uzau kaya amasu yamthatuna lairambadagi forest department da pau piraba matungda using adusu phagatke Socialist Student Union Manipur SSUM ge Nepalak Suba Mapop Kumont ngasi lalamangda leba lalamang primary high school da pangthopaga loinana SSUM ge Mapop Kumona lakpada imagi damak kathoklaba I haina mingthon ba blood donation camp amasu zenis blood bank ta pangthokre lalamang primary Skunda pangtopa formal function ga mari lenana SSUM ge president S Yaimana hai ngasigi mahima singh tambi bagi lambi asi akanba achetpa phirapa loinana hongdopa changle lenga ke asepa phiramna ngasi so mahima singh tambi bagi kanglon sandokpa ngamgani thikka munna bagi lamda phibam sokpa box mana sariba skunsinga ge structure hongdopa playground hostel amadi ozage salary Hibernate chingba lairiba awatpa mayam ase hapsanaba state ke budget education ge damak ahenba sampan hapsit machange haike takoi lining se yam da pa hom change ai pi school ki textbook to nata bida atopa reference books pa hom change science ki or su ka maruina science ki se reference lines ma ai ko ki site ki pahan janege adugi dusu akwe do mating pang gani to goto bu thawai yaw go mati change thawai bu yaw gadi kun ngam da lai we Sinjakta mi pan tang daba lamdampa ama wahena bage wakalonda kongpan social development organization KSDO na achawa thodang lawduna laingampa local da lawlokpa loiraba matungda thakiba hawai tharak hangam na chingba mai marong sing mai yanduna pothok ngamle haire hiramasage matangda kongpan social development organization ge vice president Laikhuram Ruhasna Manipur da chahi khudinge lawlokpa loiraba matungda lopham ayamba hangduna taduna leiri masina maram poraga state asi chahi khudinge chinjakta mapan lebakta tangduna lagle Pibam asidage organization asina lokanta pradhan VLF member amadi club singa khusamnaduna lenga ki agriculture department ki matinga loinana lengamba lokonda hunkiba mahi marung sing ngaside mapung phana panduna mahi chaba amadi yonba yade masina pothariba lomi singe semilonta amadi sinjakta chauna kanaba pibangamle Maramasina lamdam asige miyamna so low lopa loikraba matung hangduna leiriba lopham singa sida maphampa aduga chanaba mahim marong thabage hainabi thamlase haike Namin mangani chumna sathakadaba Meghalaya International Film Festival ngasidege so Thamp Auditorium da hodokre laglepa maske tangtara nipan phawbo pangthokadariba hanba Meghalaya International Film Festival 2023 ase Meghalaya Filmmakers Association amade Meghalaya government ke Meghalaya tourism na thodang lawduna sinbadi festival asida film amadi documentary humpomanga rom utkane haiba film singka asigi manungda romi maitegi film Our Home utkane Masida natana national award panglaba filmmaker Borund Thoksomsu resource person to Oinaba Button Torakle Haide. Tosakana Keska Mari Lainaba Pakistan ke Hanege Prime Minister Imran Khan bo Islamabad Police na Panaba Honarak Padagi Lahore Leba Mahaki Yumge Akoibada Police ke Masang Yamlaba personal Sananga Sequation na Thangkrai Pakistan Tehreek e Insaf PTI party ge chairman Imran Khan ge Yum Changlang Naba Lambi Khudima Police na Thingduna Thangkrai Haide Police ka thenganaba PTI workers sangna chekpai duna sahi humpudra surabalu singba aduge yumgi mapanda senaduna leire haina sopongdorakle sene PTI lusingba Faruka Habib na haikibada oiningba ama oisano Imran Khan na fake case aduge damak police ta surrender tawroi
Nupizas Amabo threatened away Habige Keska Mari, Lainana Imranbo, Pananaba Tokiba, Warren Singh Adu, Islamabad High Court na suspend of Krabane. Hanagi Prime Minister Imran Khan Parabade Police Amasong PTI workers in Marakta Yamna Chauba, Hingsa Getaudoga Matopani. Rot accident Amadasi Kraba PTI worker Ali Bilal, allies Jile Sahage Kesta Imran Khan Police na Bugdo Krabane. Sahabo Hatke Habige Kesta Imran Khan Amasunga Mio Chambrige Matata FIR Ama register Dau Krabane. PM Allen na Luchingba Federal Coalition na Tha Taramathugi Mamangda Power Parakibadagi Imran Khan gi Mathakta Thangalakpa Marfumathoi Shuba FIR ni Haide. Hauzik Sanabagi Pauda Sora Putbondi Union SIPU Sora Kaksang District Nesalaga Mamang Tha February gi Chaichat Tarani Thoidagi Hauduna Punatim Tarani Panisarugi Araga Sora High School gi Sanabungda Chatarakiba Humlak Soba 9A side SIPU Cup 2023 ge ngasi sanakiba final match ta Mukanta FC Sorana CPC Lamdingbo goal hum anida maithiba piramlaga cup asigi mapu aikre Mukanta FC ge mai pakpagi goal sing adu amarjina match ge om suba minute goal ama aduga Arun amasung premjina matang sina match ge nipan suba amasung nipumanga suba minute sing desanki Aduga runners up Takraba CPC Lamdengi Gol Ani Aduna Zidana Meski Taruk Suba Masung Taranitu Suba minute Singles and K. Nasagi final match Aduda Kakseng Commando Unike OC Inspector as Brilana Chief Guest Kakseng District Hanagi Upa Adiksa Muhammad Nazimudina President Irembanda Gram Pasar ke Hanagi Pradhan Muhammad Badur Palen Gram Pasar ke Hanagi Pradhan Muhammad Mukimuddin amasung social worker Muhammad Zulfukar na guest of honor sing oina saruyaki. Tungda manamatambe yentopage tharamp pangthoktana sanaroi singbo puning thawgatki. Winner oikraba Mukanta FC na trophy ka loinana sel oina lupalak ama runners up ta kraba CPC Lamding na trophy ka loinana sel oina lupalising humbutra ke mapu oike. Kabotugi top scorer na CPC ke Gopina, best goalkeeper su CPC ke Priyoj na, best defender na Mukanta FC ke Okena, man of the final match na Mukanta FC ke Subhasna Takre. Ngasige final match aduge manamathum yenthopuge manungsan na 68 Mr. Manior 2022 takraba BM Azmir Khan basu SIPU Sorana Atamba Kudal Piduna Punin Thawaki. Hauzik Arobada Maroiba Pau Omane Pizari Kangluki Oiba Irang Laitanaba Manipur Land Revenue and Reformation in 1960 as the implementer with the Haina Federation of Civil Society Organization Gay President Manihana Pondokre. New Secretary Sarkage Kamarchari Sena Davitarete Infamo Udina Wakam Yifam Satakre. Narendra Modi Amasunga Adani Lapude Lebaka Segimian Kamtena Ware Haina MPCC Wanganglong Bupendrana Pondokre. Loinana Omlok Suba 90A side SFU Cup 2023 winner Mukanta FC Sorana Oikre. Image PAODAM ngasi gede matang ngasi daloi jade ngeng tabri bisang ba amokahna kurumjade.